Lipun Channel bu mityeng tabiriba khwai tarabu channel asigi maikeidagi taramna okseri iramdamgi oiba phungawari loinana tonghan tongan furup kanglupki wari masa kayama channel asina miyamda lepa leitana khudol tamjari loinana channel asibu hena mapung phana bagidamakta adom-adomgi thaujal nizari ngasi sumahau sagumna yamna nungairba wari ama puduna lakcheri wari asigi mamingdi heloi sakhenbi ahan batangka wari asi aibagi wakhalona sagatchari ijabani masida sijinnariba wahi wata mafam matam maming mathana chingba aibagi wakhalon ngaktani wari asi pathokcharakpa matamda wahi wata soikhilan khiba yaurabasu tabiriba khwai khibikna चाउन ngakpigani wari asi kari kamdobage haibadu mayam puna taminarasi mayamgi mafamda khudol tamjari heloi sakhenbi ahan batangka thanglopat haina khangnaba khul amadani khul asigi matai oiramnasu umang wamang oina tauba chauraba mafam kaya marum leirammi ayuki korongna masek mangal kayaga loinana Singsang na pomla na lakpana taibang malemgi sintha pumnamak pangthokpa hauro haiduna yahongan ba yanba laba asina hauna khongla I aduga masa maring amuktang phrang launa kantho I laima imungi thaba inkhang pumnamak taurammi laimana sumang thelong ningthijana sit sengdoktuna lairingai matam asida imung lomdagi chaurel su hawgalaktuna Mapalomda thorakpadu ubada laima makhutta pairamba sumchit adu khudak aduda marum amada losilami saurel mahakna taibang palbabu sembiba mapu mahakpu thamoi sena khurumjarami aduga makhut aduna mamaida nanthajai madugi matungda laima yengduna hairi hai mama nachanu padi hawgai khrabara laima mahakna tauramliba thabak adu amuk makha chathana Haipet khon kalapna khumlaki ho kadaidigi yahobanoda numitna waton lomgadawroba phawgadane na khoktana tumlamkhini asi hairamduna laima mahaksu wai sitpa loiraduna sumchit adu paiduna maninglomda chatkhirami chaurel machinda asumna solhowi onthokpanida icha amatang yaujaba asida karam thoklagaba asi haiduna chaurel Machanupa wangthoi kada changlaktuna hawdoklari ipagi wangthoi natti nangbo hawgatpagi matam oidribaro numitse a yaukrene nasadu phararoi numitna namlabadine anam aha churani nasadu hawgatnaba tawrone nangbo nakhoktuna tumlaga leiramba wangthoi tapna yawolakpaga mapa chakhiduna mapana hawdokliba adu taraklami mahak Masadu ihai hainadana tapna asumna khumlaki hoi paba nacha hawgaladamne ngaihakta asi haiduna amuk mamaidu phaklanglomda laisinki matau asida chaurelsu karisu hairamdana adumak mapalomda thokhirami ayuk anganbagi matam asida miyai challaba amaiba amudondu Mahaki mallaba cycle aduga tapna asum thauduna lai lambida thengnaba naha pakhang amana amaiba amudonbu ubada asumna hanglaklammi mamabu asuk nganna kadaida chatpiribano amaiba amudon nokphet tawna khumlaklammi ibungo ngasidi laigi thawal se khara adu kungle haibatai adunani ngantane hekta hotnariba ase asi hairamduna cycle adusu adumak thaukhirami thanglo pat khul asida yamna machin chatpa naha pakhang ama leirammi mamingna saiwon haina kawi adubu saiwon haujik mahak wakhal choiraba misak ama haibadu oirammi masammana ifa phaba makhai amotpa phijol aduga lambi sorokta ata atu khunduna charammi laikai gi miyamnasu Saiwongi matau asida yamna nungai jaramde maram aduna amaiba amudonbu tanaduna Saiwona asumna matau karamna wakhal choribano haibadu
ꯌꯦꯡꯊꯣꯛꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯁꯥꯏꯑꯣꯟ ꯐꯛ ꯑꯃꯗ ꯅꯤꯡꯊꯤꯖꯅ ꯐꯝꯍꯟꯗꯨꯅ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯅ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯃꯨꯗꯣꯟꯅ ꯇꯥꯏꯔꯦꯜ ꯄꯨꯡꯐꯥꯏꯕꯨ ꯏꯁꯤꯡ ꯀꯣꯟ ꯃꯆꯥ ꯑꯃꯗ ꯍꯥꯞꯇꯨꯅ ꯇꯥꯏꯔꯦꯟ ꯑꯗꯨꯅ ꯁꯥꯏꯑꯣꯟꯒꯤ ꯃꯁꯥꯗ ꯈꯤꯛꯇꯨꯅ ꯑꯃꯥꯏꯕ ꯑꯃꯨꯗꯣꯟꯅ ꯌꯦꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯁꯥꯏꯑꯣꯟ ꯃꯍꯥꯛꯇꯤ ꯌꯥꯝꯅꯁꯨ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯁꯥꯗꯨ ꯅꯥꯟꯊꯣꯛꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯥꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯃꯨꯗꯣꯟꯅ ꯄꯨꯝꯅꯃꯛ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯦ꯫ ꯃꯇꯝ ꯀꯨꯏꯁꯟꯗ꯭ꯔꯤꯉꯩꯗ ꯅꯤꯡꯊꯤꯖꯅ ꯌꯦꯡꯊꯣꯛꯍꯧꯕꯅ ꯐꯒꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯀꯌꯥ ꯑꯐꯕ ꯑꯣꯏꯔꯣꯏꯀꯣ"꯫ ꯁꯥꯏꯑꯣꯟꯒꯤ ꯃꯄꯥꯅ ꯌꯥꯝꯅ ꯆꯤꯡꯅꯕ ꯃꯑꯣꯡꯗ ꯃꯥꯏꯕꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯑꯣꯖꯥ ꯑꯃꯥꯏꯕ, ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯋꯥꯈꯜ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦ"꯫ ꯑꯃꯥꯏꯕ ꯑꯃꯨꯗꯣꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯁꯨꯝꯗꯧꯕꯅꯤꯗꯣ, ꯏꯕꯨꯡꯉꯣ ꯑꯁꯦ ꯑꯃꯗꯣ ꯑꯣꯛꯅꯔꯤꯅꯦꯍꯦ"꯫ ꯑꯃꯥꯏꯕ ꯑꯃꯨꯗꯣꯟꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯋꯥꯈꯜ ꯇꯥꯔꯝꯃꯤ꯫ ꯁꯥꯏꯑꯣꯟꯒꯤ ꯃꯄꯥ ꯑꯃꯗꯤ ꯃꯃꯥ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯉꯛꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯐꯦꯠ ꯌꯦꯡꯅꯩ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯃꯨꯗꯣꯟꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯁꯥꯏꯑꯣꯟꯒꯤ ꯃꯐꯝꯗ ꯌꯦꯠꯂꯝꯕ ꯍꯦꯂꯣꯏ ꯑꯗꯨ ꯇꯥꯟꯊꯣꯛꯈꯤꯕ ꯉꯝꯂꯝꯃꯤ꯫ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯈꯣꯌꯨꯝ ꯂꯌꯥꯝꯁꯤꯡꯒꯤꯁꯨ ꯃꯥꯂꯪꯄꯥꯟ ꯑꯃ ꯂꯩꯖꯩ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯨꯝꯅ ꯃꯈꯣꯏꯒꯤꯁꯨ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯁꯥꯅꯖꯩ꯫ ꯍꯦꯂꯣꯏ ꯃꯆꯦꯝ ꯇꯔꯨꯛꯀꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯟꯕꯤ ꯑꯁꯤ ꯂꯝ ꯌꯧꯅ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯅ ꯐꯖꯩ꯫ ꯃꯍꯥꯛꯀꯤ ꯐꯖꯕ ꯑꯁꯤꯃꯛꯅ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯅ ꯍꯥꯏꯅꯔꯤꯕꯅꯤ, "ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒꯨꯝ ꯐꯖꯩ"꯫ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯍꯦꯂꯣꯏ ꯑꯇꯣꯟꯕꯤ ꯁꯛꯍꯦꯟꯕꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯎꯪꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯁꯤꯗ ꯍꯦꯂꯣꯏ ꯃꯆꯦꯝꯁꯤꯡ ꯑꯗꯨ ꯄꯨꯟꯁꯤꯟꯅꯗꯨꯅ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯍꯦꯂꯣꯏ ꯇꯔꯨꯛꯁꯨꯕꯤ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯆꯦꯝꯁꯤꯡ, ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯇꯣꯟꯕꯤ ꯑꯁꯦ ꯃꯇꯝ ꯑꯌꯥꯝꯕꯗ ꯎꯪꯗꯨꯅꯇ ꯂꯩ꯫ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎ ꯇꯌꯥꯝꯕꯒꯤ ꯃꯃꯤ ꯀꯌꯥ ꯎꯗꯦ"꯫ ꯍꯦꯂꯣꯏ ꯈ꯭ꯋꯥꯏꯒꯤ ꯑꯍꯟꯅ ꯃꯅꯥꯎꯁꯤꯡ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯅꯥꯎꯁꯥ, ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯦ ꯂꯝꯐꯩ ꯈꯔ ꯈꯖꯤꯛ ꯆꯠꯈꯤꯗꯣ, ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ꯫ ꯑꯩꯍꯥꯛ ꯂꯣꯏꯅ ꯈꯪꯂꯦ, ꯎꯔꯦ꯫ ꯃꯍꯥꯛꯅ ꯈꯟꯖꯔꯤꯕ ꯍꯥꯏꯕꯕꯨ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯒꯦꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯗꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥꯐꯝ ꯅꯠꯇꯦꯗꯣ꯫ ꯑꯩꯈꯣꯏꯗꯤ ꯈꯣꯌꯨꯝ ꯂꯌꯥꯝꯁꯤꯡꯒꯤ ꯂꯛꯇ ꯇꯤꯟꯕꯁꯨ ꯌꯥꯗ, ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯂꯛꯇ ꯇꯤꯟꯕꯁꯨ ꯌꯥꯗ꯫ ꯑꯅꯤꯒꯤ ꯃꯔꯛꯇꯅꯦ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕꯅꯤ"꯫ ꯍꯦꯂꯣꯏ ꯑꯍꯟ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯍꯧꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤꯁꯤꯡꯗ ꯅꯍꯧꯅꯅ ꯅꯤꯡꯁꯤꯡꯍꯜꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛ ꯑꯗꯨꯗ ꯍꯦꯂꯣꯏ ꯑꯇꯣꯟꯕꯤ ꯑꯗꯨꯁꯨ ꯀꯧꯁꯤꯜꯂꯗꯨꯅ ꯃꯆꯦꯝ ꯍꯦꯂꯣꯏ ꯑꯍꯟ ꯑꯁꯤꯅ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯁꯨꯒꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ "ꯏꯅꯥꯎ ꯇꯔꯨꯛꯃꯛ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯑꯀꯥꯎꯕꯒꯤ ꯃꯌꯥꯏꯅ ꯂꯥꯡꯒꯣꯏ ꯆꯟꯈ꯭ꯔꯕꯔꯥ? ꯑꯗꯨꯉꯩ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯈꯣꯡꯗꯥꯔꯛꯈꯤꯕꯒꯤ ꯃꯔꯝꯁꯤꯡ ꯑꯗꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯇꯔꯦꯠꯃꯛ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯆꯤꯉꯨ ꯁꯣꯔꯥꯔꯦꯜꯒꯤ ꯃꯃꯣꯝ ꯇꯔꯦꯠ ꯂꯩꯔꯝꯃꯤ꯫ ꯃꯃꯣꯝꯁꯤꯡ ꯑꯁꯤ ꯃꯁꯛ ꯃꯇꯧꯗ ꯂꯣꯏꯅꯃꯛ ꯆꯪꯈꯣꯟꯅ ꯐꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯔꯦꯠ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯒꯤ ꯑꯇꯣꯟꯕꯤ ꯑꯁꯤꯅ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯟꯅ ꯆꯪꯈꯣꯟꯅ ꯐꯖꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯃꯃꯣꯝ ꯇꯔꯦꯠꯃꯛ ꯀꯧꯁꯤꯜꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯃꯣꯝ ꯇꯔꯦꯠꯃꯛ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯎꯗꯣ꯫ ꯂꯥꯛꯂꯤꯕ ꯊꯥꯅꯤꯟ ꯅꯨꯃꯤꯠ ꯑꯁꯤꯗ ꯈꯣꯌꯨꯝ ꯂꯌꯥꯝ ꯄꯨꯟꯅ ꯌꯥꯎꯕ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃꯈꯛ ꯄꯥꯡꯊꯣꯛꯀꯅꯤꯗꯣ꯫ ꯍꯥꯏꯔꯤꯕ ꯀꯨꯝꯍꯩ ꯑꯁꯤꯗ ꯏꯃꯣꯝ ꯇꯔꯦꯠꯃꯛꯁꯨ ꯁꯔꯨꯛ ꯌꯥꯒꯗꯕꯅꯤ"꯫ ꯑꯁꯨꯝꯅ ꯃꯄꯥ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯌꯥꯊꯪ ꯑꯗꯨꯕꯨ ꯉꯥꯛꯆꯒꯦ ꯍꯥꯏꯗꯨꯅ ꯃꯃꯣꯝ ꯇꯔꯦꯠꯃꯛ ꯆꯞ ꯃꯥꯟꯅꯕ ꯈꯣꯟꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯐꯒꯅꯤꯗꯣ ꯄꯟꯊꯧ, ꯅꯃꯣꯝ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛ ꯁꯔꯨꯛ ꯌꯥꯖꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨ ꯉꯥꯏꯈꯤ꯫ ꯍꯥꯏꯔꯤꯕ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯗꯨ ꯄꯥꯡꯊꯣꯛꯀꯗꯕ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯂꯗꯨꯅ ꯈꯣꯌꯨꯝ ꯂꯌꯥꯝ ꯁꯨꯅ ꯇꯤꯜꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯇꯔꯦꯠꯀꯤ ꯑꯇꯣꯟꯕꯤ ꯃꯍꯥꯛꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯗꯨꯕꯨ ꯁꯔꯨꯛ ꯌꯥꯅꯅꯕ ꯍꯥꯏꯗꯨꯅ
ꯊꯦꯡꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯄꯔꯞ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯈꯪꯍꯧꯗꯅ ꯌꯦꯡꯊꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯔꯕ ꯂꯩꯔꯥꯡ ꯑꯃ ꯐꯨꯒꯥꯏꯅ ꯂꯩꯁꯥ ꯇꯝꯂꯤꯕ ꯑꯗꯨ ꯍꯦꯛ ꯎꯔꯨꯔꯦꯗꯣ꯫ ꯏꯁ, ꯀꯌꯥꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯔꯤꯕ ꯂꯩꯔꯥꯡꯅꯣ! ꯂꯩꯔꯥꯡ ꯑꯁꯤꯅ ꯑꯩꯍꯥꯛꯀꯤ ꯊꯃꯣꯏꯕꯨ ꯄꯨꯝꯁꯨꯝ ꯁꯨꯝꯍꯠꯈ꯭ꯔꯦ꯫ ꯂꯩꯔꯥꯡ ꯅꯍꯥꯛꯄꯨ ꯅꯥꯄꯗ ꯊꯦꯠꯇꯨꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯕ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯇꯣꯟꯕꯤ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯆꯦꯝꯁꯤꯡ ꯀꯅꯥ ꯈꯪꯍꯟꯗꯅ ꯈꯨꯗꯛ ꯑꯁꯤꯗ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜꯗ ꯈꯣꯡꯗꯥꯔꯛꯂꯝꯃꯤ꯫ ꯎꯃꯪꯒꯤ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯅꯤꯡꯊꯤꯖꯔꯕ ꯂꯩꯔꯥꯡ ꯀꯌꯥꯅꯁꯨ ꯐꯨꯒꯥꯏꯅ ꯂꯩꯁꯥ ꯇꯝꯂꯤ꯫ ꯂꯝꯂꯛꯀꯤ ꯁꯥꯁꯨ ꯑꯗꯨꯃꯛ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅ ꯈꯣꯏꯗꯥꯖꯔꯤꯕ ꯂꯩꯔꯥꯡ ꯑꯗꯨꯕꯨ ꯃꯈꯨꯠꯃꯛꯅ ꯍꯦꯛꯀꯦ ꯇꯧꯕꯃꯛꯇꯗ ꯂꯥꯞꯇꯛꯅ ꯌꯥꯔꯧ ꯁꯖꯤ ꯑꯃꯈꯛ ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯃꯅ ꯇꯥꯟꯅꯔꯛꯄꯒꯤ ꯁꯥꯃꯤꯟ ꯂꯥꯏꯔꯦꯝꯕꯤ ꯑꯇꯣꯟꯕꯤ ꯑꯁꯤꯅ ꯃꯁꯥꯗ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯏꯁ, ꯇꯝꯕ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯃꯥꯏꯀꯩ ꯑꯁꯣꯝ ꯇꯝꯅ ꯌꯥꯔꯧ ꯁꯖꯤ ꯑꯃꯕꯨ ꯇꯦꯟꯗꯝꯗꯨꯅ ꯇꯥꯟꯅꯔꯛꯂꯤꯕ ꯑꯁꯤꯅ ꯑꯩꯍꯥꯛ ꯑꯁꯨꯝꯅ ꯂꯩꯊꯣꯛꯄ ꯆꯨꯝꯗꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯇꯣꯟꯕꯤ ꯑꯁꯤꯅ ꯌꯥꯝꯅ ꯅꯤꯡꯊꯤꯖꯔꯕ ꯂꯩꯔꯥꯡꯁꯤꯡꯒꯤ ꯃꯔꯛꯇ ꯅꯤꯡꯊꯤꯖꯔꯕ ꯂꯩꯔꯥꯡ ꯑꯃ ꯑꯣꯟꯗꯨꯅ ꯁꯥꯊꯨꯞꯂꯝꯃꯤ꯫ ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯏꯀꯩ ꯑꯁꯣꯝ ꯇꯝꯅ ꯌꯥꯔꯧ ꯁꯖꯤ ꯑꯗꯨꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯌꯥꯔꯧ ꯁꯖꯤ ꯑꯗꯨ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯈꯪꯍꯧꯗꯅ ꯑꯗꯨꯃꯛ ꯃꯥꯡꯈꯤꯗꯨꯅ ꯑꯗꯨꯃꯛ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯁꯤꯅ ꯌꯥꯝꯅ ꯉꯛꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯟꯖꯩ꯫ ꯑꯦ, ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ? ꯉꯁꯤ ꯀꯣꯔꯧ ꯅꯣꯡꯖꯥ ꯑꯁꯤꯗ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯌꯥꯔꯧ ꯁꯖꯤ ꯃꯍꯥꯛꯄꯨ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄꯗꯤ ꯃꯤꯠꯃꯥꯡ ꯑꯁꯤꯗꯒꯤ ꯃꯐꯝ ꯈꯪꯗꯅ ꯑꯗꯨꯃꯛ ꯃꯥꯡꯈꯤꯕ! ꯑꯁꯤ ꯈꯟꯗꯨꯅ ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯁꯤꯅ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯃꯇꯝꯗ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯐꯨꯒꯥꯏꯅ ꯂꯩꯁꯥ ꯇꯝꯂꯤꯕ ꯌꯥꯝꯅ ꯅꯤꯡꯊꯤꯖꯔꯕ ꯂꯩꯔꯥꯡ ꯀꯌꯥꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗꯅ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯑꯁꯨꯝ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯦꯞꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯊꯃꯣꯏꯕꯨ ꯄꯨꯝꯁꯨꯝ ꯁꯨꯝꯍꯠꯄꯒꯨꯝꯅ ꯃꯁꯥꯗ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯁꯨꯛ ꯅꯤꯡꯊꯤꯖꯅ ꯂꯩꯁꯥ ꯇꯝꯂꯤꯕ ꯂꯩꯔꯥꯡꯁꯤꯡ ꯑꯁꯤꯗꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯊꯦꯡꯅꯔꯛꯇ꯭ꯔꯤꯗꯣ꯫ ꯁꯨꯛꯂꯕ ꯎꯃꯪꯒꯤ ꯃꯐꯝ ꯑꯁꯤꯗ ꯅꯥꯔꯛꯇ ꯂꯣꯟꯅ ꯂꯩꯁꯥ ꯇꯝꯂꯤꯕꯤ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯦꯗ꯫ ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯔꯥꯡꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯞ ꯇꯣꯞꯅ ꯅꯤꯡꯊꯤꯖꯔꯕ ꯂꯩꯔꯥꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯣꯏꯗꯥꯕ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯄꯟꯊꯗ ꯂꯩꯔꯥꯡ ꯑꯗꯨꯕꯨ ꯍꯦꯛ ꯍꯦꯛꯂꯨꯔꯦꯗꯣ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯇꯣꯟꯕꯤ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯏꯁ, ꯃꯥꯡꯂꯦ! ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ? ꯂꯥꯏꯔꯦꯝꯕꯤ ꯑꯩꯍꯥꯛꯅ ꯁꯥꯌꯣꯟ ꯇꯧꯕ ꯂꯩꯔꯥꯡ ꯑꯁꯤꯕꯨ ꯅꯃꯨ ꯇꯥꯏꯕꯪ ꯃꯤ ꯑꯁꯤꯅ ꯃꯈꯨꯠꯃꯛꯅ ꯁꯣꯛꯈ꯭ꯔꯦꯗꯣ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯩꯍꯥꯛꯇꯤ ꯂꯥꯏꯔꯝꯂꯦꯟꯗ ꯆꯪꯕ ꯌꯥꯔꯔꯣꯏ꯫ ꯀꯝꯗꯧꯒꯅꯤ ꯇꯧꯔꯤꯕ ꯑꯁꯤꯗꯤ? ꯑꯁꯤ ꯈꯟꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯇꯣꯟꯕꯤ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯖꯔꯝꯃꯤ꯫ ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯁꯤꯅ ꯂꯩꯔꯥꯡ ꯑꯁꯤꯕꯨ ꯍꯦꯛꯇꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯃꯗ ꯊꯝꯂꯝꯃꯤ꯫ ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯁꯤ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯎꯃꯪꯒꯤ ꯈꯥꯡꯄꯣꯛꯁꯪ ꯃꯆꯥ ꯑꯁꯤꯗ ꯄꯨꯟꯁꯤ ꯂꯦꯜꯂꯝꯃꯤ꯫ ꯂꯥꯏꯔꯝꯂꯦꯟꯗ ꯂꯥꯏꯔꯦꯝꯕꯤ ꯃꯆꯦꯝꯁꯤꯡꯅ ꯃꯅꯥꯎ ꯑꯇꯣꯟꯕꯤ ꯊꯤꯔꯛꯄ ꯃꯇꯝꯗ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯈꯣꯡꯗꯥꯈꯤꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯜꯒꯤ ꯃꯐꯝꯗ ꯍꯪꯒꯠꯆꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯑꯁꯥꯎ ꯄꯔꯩ ꯆꯟꯗꯨꯅ ꯑꯁꯨꯝꯅ ꯃꯃꯣꯝꯁꯤꯡ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯈꯣꯌꯨꯝ ꯂꯥꯌꯥꯝꯁꯤꯡꯒꯤ ꯂꯛꯇ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯕ ꯇꯥꯔꯤꯕ꯭ꯔꯥ? ꯆꯠꯂꯨ! ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯀꯨꯝꯗꯨꯅ ꯏꯃꯣꯝ ꯑꯇꯣꯟꯕꯤ ꯑꯗꯨꯕꯨ ꯂꯥꯏꯔꯝꯂꯦꯟꯗ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯥꯎꯊꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯨꯛꯃꯛ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯀꯨꯝꯂꯛꯇꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯇꯣꯟꯕꯤꯕꯨ ꯀꯧꯔꯨꯅꯕ ꯈꯣꯡꯁꯥꯜꯂꯛꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯇꯔꯨꯛ ꯁꯨꯕꯤ ꯑꯁꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯆꯠꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯇꯣꯟꯕꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄ ꯃꯇꯝꯗ ꯅꯃꯨ ꯇꯥꯏꯕꯪ ꯃꯤ ꯑꯃꯒꯤ ꯃꯌꯨꯝ ꯃꯣꯡꯕ ꯁꯪꯒꯥꯏꯗ ꯂꯥꯏꯔꯦꯝꯕꯤ ꯑꯇꯣꯟꯕꯤꯅ ꯁꯥꯌꯣꯟ ꯇꯧꯕ ꯂꯩꯔꯥꯡ ꯑꯗꯨ
ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ꯫ ꯏꯅꯥꯎ ꯑꯇꯣꯟꯕꯤ ꯅꯍꯥꯛ ꯋꯥꯔꯒꯅꯨ, ꯅꯆꯦꯝ ꯇꯔꯨꯛ ꯁꯨꯕꯤ ꯑꯩꯍꯥꯛ ꯈꯣꯡꯗꯣꯏꯔꯛꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯎꯆꯦꯛ ꯑꯃꯒꯤ ꯁꯥꯏꯑꯣꯟ ꯂꯧꯗꯨꯅ ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯗ ꯂꯩꯔꯤꯕ ꯂꯩꯔꯥꯡ ꯑꯗꯨꯕꯨ ꯃꯆꯤꯟꯅ ꯆꯞꯇꯨꯅ ꯄꯨꯒꯦ ꯇꯧꯕꯃꯛꯇꯗ ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯁꯤꯅ ꯏꯃꯨꯡ ꯂꯣꯝꯗꯒꯤ ꯊꯣꯔꯛꯄꯒ ꯃꯄꯥ ꯆꯥꯛꯈꯤꯗꯨꯅ ꯑꯗꯨꯃꯛ ꯎꯆꯦꯛ ꯑꯁꯤ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯄꯥꯝꯕꯩ ꯄꯨꯊꯣꯛꯅꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯇꯣꯟꯕꯤꯅ ꯑꯣꯟꯕ ꯂꯩꯔꯥꯡ ꯑꯗꯨꯕꯨ ꯄꯨꯈꯤꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯊꯣꯛꯂꯝꯗꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯇꯣꯟꯕꯤꯅ ꯃꯍꯥꯛꯀꯤ ꯂꯩꯋꯥ ꯁꯣꯜꯂꯛꯇꯨꯅ ꯂꯥꯏꯔꯦꯝꯕꯤ ꯃꯆꯦꯝꯁꯤꯡꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ: ꯏꯆꯦꯝ ꯇꯔꯨꯛꯃꯛ, ꯅꯅꯥꯎ ꯑꯣꯏꯕꯤ ꯑꯩꯍꯥꯛꯇꯤ ꯅꯃꯨ ꯇꯥꯏꯕꯪ ꯃꯤ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯃꯛꯅ ꯂꯥꯏꯔꯦꯝꯕꯤ ꯑꯩꯍꯥꯛꯄꯨ ꯁꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯩꯍꯥꯛ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯟꯈ꯭ꯔꯦꯗꯣ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯈꯣꯌꯨꯝ ꯂꯌꯥꯝꯁꯤꯡꯒꯤ ꯃꯐꯝꯗ ꯇꯤꯟꯕ ꯌꯥꯔꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯡꯒꯣꯟ ꯑꯃꯗ ꯏꯆꯦꯝ ꯇꯔꯨꯛꯀ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯈꯤꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯇꯣꯟꯕꯤꯅ ꯁꯥꯏꯑꯣꯟ ꯇꯧꯕ ꯂꯩꯔꯥꯡ ꯑꯁꯤ ꯅꯨꯃꯤꯠꯁꯤꯡꯕꯨ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯂꯗꯨꯅ ꯄꯠꯄ ꯈꯨꯏꯖꯤꯜꯂꯛꯄ ꯇꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯃꯀꯩ ꯁꯦꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯣꯡꯃ ꯎꯃꯪꯗꯒꯤ ꯍꯦꯛꯂꯛꯈꯤꯕ ꯂꯩꯔꯥꯡ ꯑꯗꯨꯅ ꯄꯠꯇꯨꯅ ꯈꯨꯏꯔꯒ ꯂꯩꯔꯝꯕ ꯑꯗꯨ ꯑꯃꯣꯠꯄ ꯁꯦꯡꯗꯣꯛꯄ ꯃꯇꯝꯗ ꯌꯥꯎꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯩꯕ ꯈꯣꯡꯕꯥꯜ ꯑꯃꯗ ꯑꯃꯣꯠꯄꯁꯤꯡ ꯑꯗꯨ ꯂꯪꯊꯣꯛꯄꯗ ꯌꯥꯎꯈꯤꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝꯅꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯇꯔꯨꯛꯃꯛ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯅꯥꯎ ꯑꯇꯣꯟꯕꯤꯅ ꯁꯥꯏꯑꯣꯟ ꯇꯧꯕ ꯂꯩꯔꯥꯡ ꯑꯗꯨꯒꯤ ꯃꯐꯝꯗꯒꯤ ꯃꯅꯥꯎꯒꯤ ꯊꯋꯥꯏꯃꯤ ꯀꯧꯊꯣꯛꯂꯝꯃꯤ: ꯏꯅꯥꯎ ꯑꯇꯣꯟꯕꯤ, ꯅꯍꯥꯛꯅ ꯁꯥꯊꯨꯞꯇꯨꯅ ꯂꯩꯔꯤꯕ ꯂꯩꯔꯥꯡ ꯑꯍꯦꯟꯕꯤ, ꯅꯍꯥꯛꯀꯤ ꯅꯐꯝꯗꯒꯤ ꯏꯅꯥꯎꯒꯤ ꯊꯋꯥꯏ ꯊꯣꯔꯛꯂꯣ꯫ ꯅꯆꯦꯝ ꯑꯩꯈꯣꯏꯅ ꯏꯅꯥꯎꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯗꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯎ ꯑꯇꯣꯟꯕꯤꯒꯤ ꯊꯋꯥꯏ ꯀꯧꯊꯣꯔꯛꯄ ꯃꯇꯝꯗ ꯇꯟꯗꯟꯒꯨꯝꯅ ꯉꯥꯟꯕ ꯃꯉꯥꯜ ꯈꯔ ꯄꯥꯏꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤ ꯑꯇꯣꯟꯕꯤꯒꯤ ꯁꯛꯐꯝꯗ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯦꯠꯃꯛ ꯂꯥꯏꯔꯝꯂꯦꯟꯗ ꯈꯣꯡꯁꯥꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯝꯂꯦꯟ ꯌꯧꯔꯝꯗꯥꯏ ꯃꯇꯝ ꯑꯁꯤꯗ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ: ꯏꯃꯣꯝ ꯇꯔꯦꯠꯃꯛ, ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯕꯨ ꯂꯥꯏꯔꯝꯂꯦꯟꯗ ꯈꯣꯡꯗꯥꯕ ꯌꯥꯔꯔꯣꯏ꯫ ꯅꯈꯣꯏ ꯇꯔꯦꯠꯃꯛꯀꯤ ꯃꯄꯣꯛ ꯂꯥꯡꯒꯣꯟ ꯑꯃꯒꯤꯗꯃꯛ ꯃꯇꯝ ꯂꯥꯛꯂꯦ꯫ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯀꯨꯝꯗꯨꯅ ꯅꯈꯣꯏ ꯇꯔꯦꯠꯃꯛꯀꯤ ꯊꯋꯥꯏꯅ ꯍꯦꯂꯣꯏ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯐꯪꯂꯗꯨꯅ ꯁꯥꯏꯑꯣꯟ ꯇꯧꯗꯨꯅ ꯅꯈꯣꯏꯒꯤ ꯑꯣꯏꯕ ꯃꯥꯂꯪꯄꯥꯜ ꯑꯃꯗ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯁꯥꯟꯅꯔꯨꯔꯣꯗꯣ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯈꯪꯒꯗꯕ ꯋꯥꯐꯝ ꯑꯃꯅ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒ ꯌꯨꯝꯕꯥꯟꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯕ ꯌꯥꯗꯦꯗꯣ꯫ ꯋꯥꯔꯝꯁꯤꯡ ꯑꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯀꯥꯎꯐꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯃꯌꯥ ꯊꯪꯅ ꯈꯨꯗꯛ ꯑꯁꯤꯗ ꯂꯥꯏꯔꯦꯝꯕꯤ ꯇꯔꯦꯠꯃꯛ ꯍꯦꯂꯣꯏꯒꯤ ꯁꯛꯇꯝꯗ ꯑꯣꯟꯊꯣꯛꯈꯤꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯈꯣꯡꯗꯥꯔꯛꯇꯨꯅ ꯑꯁꯨꯛꯄ ꯎꯃꯪꯒꯤ ꯃꯐꯝ ꯑꯃꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯍꯦꯂꯣꯏ ꯑꯇꯣꯟꯕꯤꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ ꯃꯇꯝ ꯆꯨꯞꯄꯗ ꯑꯁꯨꯝꯅ ꯈꯟꯖꯈꯤ ꯃꯗꯨꯗꯤ ꯑꯗꯨꯉꯩ ꯃꯍꯥꯛꯄꯨ ꯅꯃꯨ ꯇꯥꯏꯕꯪ ꯃꯤ ꯇꯝꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯃꯛꯅ ꯁꯣꯛꯈꯤꯕ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯅꯃꯨ ꯇꯥꯏꯕꯪ ꯃꯤ ꯑꯗꯨꯒꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯟꯈ꯭ꯔꯦ ꯈꯟꯖꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯄꯣꯛ ꯂꯥꯡꯒꯣꯟ ꯀꯌꯥ ꯀꯌꯥꯗ ꯃꯍꯥꯛꯀ ꯊꯦꯡꯅꯅꯕ ꯍꯣꯠꯅꯖꯈꯤ꯫ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥꯁꯤꯡ ꯑꯗꯨꯕꯨ ꯍꯦꯂꯣꯏ ꯃꯆꯦꯝ ꯑꯍꯟꯅ ꯃꯅꯥꯎꯁꯤꯡꯗ ꯂꯤꯔꯕꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯋꯥꯡꯊꯣꯏ ꯃꯍꯥꯛꯀꯤ ꯀꯥꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯈꯨꯟ ꯇꯥꯜꯂꯤ꯫ ꯃꯍꯥꯛꯅ ꯃꯪ ꯑꯃ ꯃꯪꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯑꯁꯨꯛꯄ ꯎꯃꯪ ꯑꯃꯗ ꯃꯍꯥꯛ ꯁꯥ ꯇꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯃꯁꯥꯗ ꯂꯤꯔꯨꯡꯇꯦꯟ ꯑꯃꯁꯨ ꯂꯣꯏꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯑꯁꯨꯛꯄ ꯎꯃꯪ ꯑꯁꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯆꯪꯗ꯭ꯔꯤꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯋꯥꯡꯊꯣꯏꯅ ꯂꯥꯞꯇꯛꯅ ꯌꯥꯔꯧ ꯁꯖꯤ ꯑꯃꯕꯨ ꯎꯔꯛꯂꯝꯃꯤ꯫ ꯑꯣ, ꯉꯁꯥꯏꯗꯒꯤ ꯑꯩꯍꯥꯛꯅ ꯑꯁꯨꯛ ꯋꯥꯅ ꯁꯥ ꯊꯤꯔꯛꯂꯤꯕ ꯑꯁꯤꯗꯤ ꯃꯁꯤꯗ ꯂꯩꯔꯦꯗꯅ꯫ ꯀꯌꯥꯗ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯕ ꯌꯥꯔꯧ ꯁꯖꯤꯅꯣꯁꯦ꯫ ꯀꯥꯟꯅꯗꯦ, ꯇꯦꯟ ꯂꯤꯔꯤ ꯆꯤꯡꯗꯨꯅ ꯍꯦꯛꯇ ꯀꯥꯞꯂꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯛꯂꯤꯕ
ꯇꯦꯟ ꯑꯗꯨ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯇꯦꯟꯖꯩꯗ ꯍꯨ ꯇꯩꯔꯕ ꯃꯆꯤꯟ ꯇꯨꯝꯕ ꯇꯦꯟꯖꯩ ꯑꯗꯨ ꯂꯤꯔꯨꯡꯗ ꯇꯦꯡꯒꯥ ꯆꯤꯡꯗꯨꯅ ꯈꯨꯠꯀꯥꯞ ꯆꯨꯝꯅ ꯀꯥꯞꯊꯣꯔꯛꯄ ꯃꯇꯝꯗ ꯌꯥꯔꯧ ꯁꯖꯤ ꯑꯗꯨꯒꯤ ꯃꯈ꯭ꯋꯥꯡ ꯃꯄꯥ ꯆꯞ ꯆꯥꯅ ꯌꯨꯡꯂꯝꯃꯤ꯫ ꯑꯁ ꯑꯩꯍꯥꯛꯁꯦ ꯀꯌꯥꯗ ꯈꯨꯠ ꯆꯨꯝꯂꯤꯕ ꯉꯁꯤꯗꯤ ꯌꯥꯔꯧ ꯁꯖꯤ ꯆꯥꯎ ꯍꯥꯏꯕ ꯇꯝꯂꯦꯗꯣ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ꯫ ꯌꯥꯔꯧ ꯁꯖꯤ ꯑꯗꯨꯒꯤ ꯃꯁꯥꯗ ꯌꯨꯡꯂꯤꯕ ꯇꯦꯟꯖꯩ ꯑꯗꯨꯅ ꯁꯣꯛꯍꯜꯂꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯉꯥꯡꯕ ꯏꯈꯦꯡ ꯆꯦꯟꯊꯔꯛꯄꯒꯤ ꯃꯍꯨꯠꯇ ꯁꯅꯥ ꯃꯆꯨꯒꯤ ꯑꯔꯪꯕ ꯃꯍꯤ ꯑꯣꯏꯅ ꯆꯦꯟꯊꯔꯛꯄ ꯎꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯋꯥꯡꯊꯣꯏ ꯉꯛꯄ ꯑꯃꯗꯤ ꯑꯀꯤꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯏꯁ ꯀꯔꯤ ꯃꯇꯧꯅꯣ? ꯑꯉꯥꯡꯕ ꯏꯈꯦꯡ ꯆꯦꯟꯊꯔꯛꯄꯒꯤ ꯃꯍꯨꯠꯇ ꯑꯔꯪꯕ ꯁꯅꯥ ꯃꯆꯨꯒꯤ ꯏꯈꯦꯡ ꯑꯣꯏꯅ ꯆꯦꯟꯊꯔꯛꯂꯤꯕ ꯑꯁꯤꯅ ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ? ꯑꯁꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯉꯛꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯁꯣꯛꯇꯨꯅ ꯇꯥꯔꯒ ꯂꯩꯔꯤꯕ ꯌꯥꯔꯧ ꯁꯖꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜꯗ ꯋꯥꯡꯊꯣꯏ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯦ ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛꯅ ꯈꯜꯂꯤꯕꯕꯨ ꯑꯩꯍꯥꯛ ꯑꯁꯦ ꯅꯍꯥꯛꯀꯤ ꯅꯆꯤꯟꯖꯥꯛ ꯑꯣꯏꯔꯒꯅꯤ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛ ꯃꯨꯟꯅ ꯇꯥꯖꯧ꯫ ꯅꯍꯥꯛ ꯀꯥꯎꯔꯕ꯭ꯔꯥ ꯃꯇꯝ ꯑꯃꯗ ꯅꯍꯥꯛꯄꯨ ꯑꯩꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯈꯤꯕꯗꯣ? ꯅꯍꯥꯛꯀꯤ ꯅꯄꯣꯛ ꯂꯥꯡꯉꯣꯟ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯈꯛꯅ ꯅꯍꯥꯛꯄꯨ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯔꯤꯕꯅꯤꯗꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯌꯥꯔꯧ ꯁꯖꯤ ꯑꯁꯤ ꯀꯔꯤꯁꯨ ꯇꯧꯗꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯅꯨꯡꯁꯤꯠꯀꯤ ꯃꯃꯥꯡ ꯊꯥꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯛ ꯇꯥꯏꯕꯪ ꯃꯪꯐꯥꯎꯅꯔꯛꯂꯝꯃꯤ꯫ ꯏꯁ ꯀꯔꯤ ꯃꯪꯂꯥꯟꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯃꯀꯨꯃꯪ ꯑꯣꯏꯔꯝꯒꯅꯤꯗ, ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯤꯕ꯭ꯔꯣ? ꯑꯁꯤ ꯈꯟꯗꯨꯅ ꯋꯥꯡꯊꯣꯏ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯅ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯍꯦꯛꯇ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯄꯣꯛꯄ ꯃꯃꯥ ꯃꯄꯥ ꯃꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯑꯃꯥꯏꯕ ꯑꯃꯨꯗꯣꯟꯒꯤ ꯃꯌꯨꯝꯗꯅꯤ꯫ ꯉꯁꯤꯗꯤ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯃꯍꯥꯛ ꯂꯥꯏꯒꯤ ꯊꯧ ꯑꯃꯈꯛ ꯆꯠꯅꯅꯕ ꯏꯔꯨ ꯁꯦꯡꯅ ꯂꯨꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯇꯨꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯃꯨꯗꯣꯟꯒꯤ ꯅꯨꯄꯤꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯍꯣꯔꯦꯟ ꯑꯁꯤꯕꯨ ꯀꯌꯥꯝ ꯌꯥꯝꯅ ꯊꯦꯡꯕꯤꯔꯛꯀꯗꯧꯔꯤꯕꯅꯣ? ꯑꯃꯥꯏꯕ ꯑꯃꯨꯗꯣꯟ ꯁꯣꯔ ꯄꯨꯡꯐꯝ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯅꯨꯄꯤ, ꯂꯥꯏꯒꯤ ꯊꯧ ꯆꯠꯄꯅꯤ꯫ ꯑꯗꯨꯁꯨ ꯑꯔꯥꯞꯄ ꯈꯨꯜꯗꯅꯤꯗꯣ, ꯈꯔꯗꯤ ꯑꯗꯨꯛ ꯊꯦꯡꯂꯛꯀꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯍꯥꯞꯂꯝꯃꯨꯀꯣ, ꯂꯩꯃꯥꯡ ꯈꯥꯏꯕꯅꯤ, ꯃꯤꯒꯤ ꯃꯌꯨꯝꯗꯅꯦ ꯆꯥꯛ ꯆꯥꯕꯗꯤ ꯐꯠꯇꯦ꯫ ꯑꯩꯍꯥꯛꯁꯨ ꯊꯣꯛꯅꯅꯕ ꯇꯧꯔꯒꯦ, ꯃꯇꯝ ꯑꯁꯦ ꯊꯦꯡꯈ꯭ꯔꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯃꯨꯗꯣꯟ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜ ꯑꯗꯨꯒ ꯇꯞꯅ ꯊꯧꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯀꯨꯞ ꯃꯇꯥꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯊꯥꯡꯂꯧꯄꯥꯠ ꯈꯨꯜ ꯑꯁꯤꯗ ꯃꯆꯤꯟ ꯌꯥꯝꯅ ꯆꯠꯄ ꯁꯥꯏꯑꯣꯟ ꯃꯍꯥꯛ ꯑꯁꯨꯝ ꯂꯝꯕꯤꯗ ꯈꯣꯡꯅ ꯇꯞꯅ ꯇꯞꯅ ꯀꯣꯏꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯋꯥꯡꯊꯣꯏꯒꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯥꯏꯑꯣꯟꯅ ꯋꯥꯡꯊꯣꯏꯗꯒꯤꯗꯤ ꯆꯍꯤ 3 ꯍꯜꯂꯤ꯫ ꯁꯥꯏꯑꯣꯟ ꯎꯕ ꯃꯇꯝꯗ ꯋꯥꯡꯊꯣꯏꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯇꯥꯆꯧ, ꯀꯗꯥꯏꯗ ꯀꯣꯏꯊꯣꯛꯄꯤꯔꯨꯏꯅꯣ? ꯁꯥꯏꯑꯣꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯋꯥꯡꯊꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯥꯎ ꯋꯥꯡꯊꯣꯏ, ꯀꯨꯏꯔꯦꯗ ꯏꯅꯥꯎ ꯎꯗꯕ꯫ ꯈꯨꯜꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯈꯔ ꯑꯁꯨꯝ ꯄꯥꯏꯈꯠꯁꯤꯔꯅ ꯈꯟꯕ, ꯑꯗꯨꯒꯤ ꯑꯍꯜ ꯈꯔ ꯎꯅꯔꯨꯒꯦ ꯇꯧꯕꯅꯤꯗ꯫ ꯋꯥꯡꯊꯣꯏ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤ꯫ ꯅꯅꯥꯎꯍꯣꯏꯁꯨ ꯇꯥꯆꯧ ꯍꯣꯏꯅ ꯁꯤ ꯇꯧꯁꯤ ꯍꯥꯏꯕꯗꯣ ꯃꯗꯨꯗ ꯑꯗꯨꯝ ꯌꯥꯖꯒꯦ꯫ ꯁꯥꯏꯑꯣꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ, ꯐꯔꯦ꯫ ꯅꯌꯥꯝꯕꯁꯨ ꯑꯃꯨꯛꯇ ꯐꯒꯅꯤ ꯇꯥꯆꯧ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯁꯥꯏꯑꯣꯟꯁꯨ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯋꯥꯡꯊꯣꯏꯁꯨ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯈꯠꯂꯛꯄ ꯃꯇꯝꯅꯤ꯫ ꯍꯦꯂꯣꯏꯁꯤꯡꯒꯤ ꯃꯥꯂꯪꯄꯥꯜꯗꯅꯤ꯫ ꯍꯦꯂꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ 8ꯃꯛ ꯑꯁꯨꯛꯄ ꯃꯐꯝꯒꯤ ꯄꯨꯈ꯭ꯔꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯊꯔꯣ ꯊꯝꯕꯥꯜ ꯀꯌꯥꯅ ꯐꯨꯒꯥꯏꯅ ꯂꯩꯁꯥ ꯇꯝꯂꯤꯕ ꯃꯐꯝ ꯑꯁꯤꯗ ꯏꯔꯨ ꯁꯥꯗꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯏꯔꯨꯞꯇꯨꯅ ꯑꯃꯥꯡꯕꯤꯁꯨ ꯁꯥꯟꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀ꯭ꯋꯥꯛ ꯑꯃꯈꯛ ꯄꯥꯏꯔꯛꯇꯨꯅ ꯍꯦꯂꯣꯏꯁꯤꯡꯒꯤ ꯂꯩꯔꯤꯕ ꯐꯤ ꯑꯗꯨꯗꯒꯤ ꯍꯦꯂꯣꯏ ꯑꯇꯣꯟꯕꯤꯒꯤ ꯆꯔꯩ ꯐꯤ ꯑꯃꯈꯛ
machinna chenduna pukhirami aduga asukpa umang taba lambi amagi mataida thadaduna thanamlaga adumak paiduna chatkirami asomda heloi aduna iru sadengba loirabada kanarasi haina hainarakpa matam adumaktada heloi atombigi charai phi adu yauramdaba uba matamda makhoi tarenmak ningsha yamna thirami isiamsing nanaw aihaki charai phidi yaugdedo kari matawno nakan amaromda wangthoi mahaksu mamanaba ama unaruraga halakpagi lambida khanghodana mahaki wakhalda asumna khalaklammi umanglumda haiphet changluge aduga amunba haino kaya hektuna hekta charurage asi khanduna mahak parap lakpa matamda umang tana chaliba khonglambi macha aduda kariguma posak ama taduna lairibadu mahakna laptakna uraklami nungsagi mangalna yaiba matamda posak adu arangba machudongna su tawrammi khudak aduda mahaki manglanda ukhiba yarok sajigi masadigi sintharakliba arangba sana machugi mahi adugi machuduga yamna su manarami madudagi mahak haiphet mamai adu laithoktuna atopa miyoi lakpra haiduna su yenglammi aduga taduna lairiba posak adugi manak tamna changsinduna mahakna yengluba matamdadi mahaki punsida amukta phawba ukhidriba phi amakhak oiduna lairammi wangthoi wakhalda asumna khalli karigi phi oirabajano masidi amukta su ukhidri asi khanduna mahakna phi adubu tap paikhatuna yenglammi matam aside ikhang khangaudana mahaki mamitta maseng marang kayamasu uraklami aduga amukta ukhidriba mayek kayamasu uraklami machindasu chorol parol kayama lolaklami hairiba matam asida ahal oirabi hanubi amakhak umangi lambi tariba mafam asida laklami aduga wangthoi tananaba asumna hairaklammi nupa macha nahakna pairiba phi ado aihaki isu nupigi phi nido mafam masida tahaubani yaragadi amukta pirau ahal oirabi nupi asina khangowdana wangthoi mafamda hairakliba wahaising asi tarubada wangthoi ngaihakti ngakchanai aduga tapna asumna hairaki hoi abok se loksinbiyu asi haiduna phi adu piruba maktada khangowdana hanubi asi laisabi masak matau yamna phajakhrabi ama onthoraklami matau asida wangthoi mahakti kiraduna khanglaw lawramlaga mafam asi thadoktuna kanna chenkhirami numit asidagi hauna wangthoi machinda chorol parol panglonda lonba ahing tumba matamdasu mahak yamna khanglammi machindasu kanna lawrammi wangthoi gi matau asida mahaki mama mapa makhoi anisu yamna ningsha thijarammi atopa khul amadani mafam asida laigi thok tawriba amaiba amudona yamna kupna munna yenglaba matungda khangba ngamlammi mahangna layenglibi laisabi asidasu phatrabi thawai mi amana yetuna laire haiba laisabi asigi mamingna sakhenbi haina kaurammi sakhenbi gi mama mapa makhoi anida amaiba amudona asumna hairaklammi nupi macha asi kanagumbi amagi thawai na yetuna laire mahaki thawai asida pendaba kharadi adumak lairedo masi hana khangdoklaba matungda kari toksige haibado kupna khanasi wafam asi tabada sakhenbigi mama mapa makhoi ani yamna ningsha thijarami thengjillakhlaba matam asi phawbada amaiba amudon phatraba laimang khaidoknanaba polam suna thaurang tawraduna sem sarami misik mirau khol tadraba matam asida amaiba amudona polam sing adu yangkok thakta haptuna lamnong ahum phangba adomda puraktuna thadoklami aduga machindasu lairol kayama solami matam asida sakhenbigi mafamda yetlibi thawai asina thoraktuna amaiba amudonda asumna hairaklammi he oja amaiba aihaki thawai asina ningamdaba pendaba kaya ama
ngasi phawbada kanagumba amagi mafamdasu lithokpa ngamlaktri ita asigi mapaldagi ngasidi oja amaibada waram pumnamak soidanamaki lithokchaba ngamjaragani amaiba amudona makha tana hairaklammi hayu he thawai nahakna karigidamak nupi macha asigi samu hakchangda ayet apan piribano nahakna kari pendaba lairi haibado amaiba amudon aihakta marik chumna liyudo aihakna ngamlabadi soidana mateng pangani amaiba amudongi wafam asi tabada thawai asina yamna haraujaraduna amuktang khakna hauna nokjarami aduga asumna makha tana haukraba mahaki punsi wari matek amabu wari liraklammi ngasidagina chahi taragi mamang matamgi warini matam asida thariklai kaubi mathot karakpi laisabi amakhak mahaki mamagi mapam thanglau pat hairiba khul asida lairammi thariklaibu pokpa mapadi mahangna chahi mangamuk surakpa matam adwaida nauna adumak nonga khirami maram aduna mama macha mamagi mapamda halaktuna lairakhibani thariklaigi mama chaubi hal haina kaurammi chaubi halna machanupi thariklaibu yamna luna yokcharami miyamgi minok maisada mama macha yumdom pok oina mapam lamdam asida changjafam lawjarami matamna asum haukhibana haujikti thariklai laisa mathot pharaklami thanglopat khul asida mahaka yamna nungsinajaba misak ama lairami misak adudi wangthoi